Loina aikoigi beloved candidate Shri Kakao Binosru dais takto pambinaba nisingzai. Aikoigi distinguished guests singna dais takta lepsin kraba matungda miyam singna makoi botaram na opo. Pambinaba nisingzai. Aikoigi distinguished guests in masakoi housing nasigi maru over function asi haujana baya. Yukta Tenabam Matam 2017 Tau Sambagi Election Tenabam Matam Amadi 2022 Daina Lepa Matam Tenabada Election Namita Raza Amna Poche Pubirektana Hybrid Election Namida Flag Hosting Namita Raza Amna Anga Mama Pubirekani Mamuni Uzare Vaidu Masi Bukani Tenarapana Rajati 2006 Dagi Active Area Pasida Sumana Tobiba, Kaxinogi, Prazaman Senior, Bagi Diplomat Committee, Raza, Sensina, Morgan Hong, Razana Hong Pidana, Suguma. I did that till beginning competing at Obajam was sent by an hour and I got a point of party with it. Though Matamukabira, by the way, singing Matam for Tiffany and Hanakisi, and then Chilaga showed up could have been a sea guy. Pazava has a sea, I know. Habitat, like what I see, a hundred and see the day. Ansing, already see la Pirima, London, the Matun, but they say, I have the man as a man to the man. I'm no wabble at the name. 2023, maybe the land conflict I got a Zati ini hormat ada, jadi apa yang nasi buka lalu kita, amari thawai ingkang suruh nunggu da, kang dana, kada settle area na,
ꯀꯨꯏꯗ꯭ꯔꯤ ꯊꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯥꯔꯛꯑꯦ ꯈꯣꯠꯂꯦ ꯈꯔ ꯂꯥꯟꯁꯤ ꯈꯔ ꯄꯥꯊꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯅ ꯏꯁꯥꯒꯤ ꯌꯥꯝ ꯋꯥꯕ ꯃꯇꯝꯅꯦꯕ ꯏꯁꯥꯒꯤ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯋꯥꯕ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤꯕꯨ ꯈꯟꯗꯅ ꯃꯌꯥꯝꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯜꯂꯛꯀꯗꯧꯕ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯕ ꯈꯣꯠꯇꯕꯁꯦ ꯃꯁꯤꯒꯤ ꯐꯧꯁꯤꯅ ꯊꯤꯟꯕꯤꯔꯒ ꯄꯤꯕꯤꯔꯒ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯃꯌꯥꯝꯅ ꯄꯥꯡꯒꯜ ꯍꯥꯞꯄ ꯂꯥꯛꯄꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯑꯩ ꯃꯁꯤ ꯃꯌꯥꯝꯒꯤ ꯀꯥꯎꯖꯃꯟꯗꯣ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯃꯁꯤꯃ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯀꯥꯎꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯩꯅ ꯀꯥꯎꯔꯗꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯗꯧꯕꯁꯦ ꯃꯁꯤꯒꯤ ꯐꯧꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯁꯤꯗ ꯆꯤꯡꯁꯤꯟꯖꯔꯕ ꯉꯁꯥꯏ ꯑꯍꯟ ꯑꯣꯏꯕ ꯌꯥꯝ ꯌꯥꯎꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯁꯤꯒꯨꯝꯕ ꯁꯦꯅꯤꯌꯔ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯅ ꯁꯤꯟꯖꯔꯒ ꯄꯥꯡꯊꯣꯛꯆꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯅꯤꯡꯖꯗꯨꯅ ꯂꯥꯛꯑꯕ ꯁꯤꯒꯨꯝꯕ ꯁꯣꯁꯦꯜ ꯋꯥꯀꯔ ꯑꯣꯏꯅꯁꯨ ꯂꯩꯕꯤꯕ ꯑꯩꯈꯣꯏꯒꯤ శ్రీ ꯃꯌꯥꯡꯂꯩꯃ ꯕꯤꯅꯣꯗ ꯁꯤꯡꯍꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯂꯦꯛꯁꯟ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯍꯥꯛꯅ ꯃꯥ ꯃꯇꯝꯗꯨꯗꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯑꯅꯤꯡꯕ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯑꯅꯤꯡꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯀꯃꯤꯇꯤꯅ ꯀꯨꯞꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯌꯣꯛ ꯁꯥꯒꯠꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯀꯃꯤꯇꯤ ꯃꯌꯥꯝ ꯀꯨꯞꯅ ꯇꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯏꯍꯧ ꯁꯥꯒꯠꯂꯒ ꯐꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯚꯣꯂꯨꯟꯇꯔꯤ ꯃꯇꯣꯝꯇꯅ ꯄꯨꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯐꯧꯁꯤ ꯕꯣꯔꯥ ꯑꯃꯃꯝ ꯈꯛꯇꯪ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯁꯤꯒꯨꯝꯕ ಶ್ರೀ ಎಂ ꯕꯤꯅꯣꯗ ꯄꯥꯡꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯊꯣꯏꯗꯣꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯧꯁꯤ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯚꯣꯠ ꯀꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯁꯤ ꯑꯩꯈꯣꯏ ꯂꯩꯖꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯩ